aduga coming to hepatitis C, there is no vaccine for prevention. Aduga magina curable oiba akoina hojik thamjariba hida langthak singchina ma si tha uhum dagina tha taruk phawgi manungda phan bangam heba. Yes. Aduna nasai hepatitis B gi matang dal akanda karamba mida hepatitis B vaccine kap kadagi na hairagadi akoina screen tok thoni khangdoni ai status. Mase free da hojik di loina phangjare ko adu phangaba matung sida akoina screen negative oiba singdo adi non reactive khoye mioi singdo adu khangat sare hairaga hairiba hepatitis B gi vaccine asi kapthok sagadorin hairiba aduga hojik akoigi lenga ki makhada Ministry of Health and Family Welfare gi makhada akoigi hepatitis B vaccine ase angang singi oina su asagi B si ngapthok na bedama akoigi immunization schedule da akoigi routine immunization schedule under the immunization division free da hojik pizai hairiba aduna below 5 years ti hojik 2011 onwards tagi hairiba B vaccine asi loina pire